이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ꯫ ꯀꯨꯏꯔꯦ LB ꯊꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯣ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯄꯨꯡꯕꯨꯗꯤ 10 ꯇꯥꯔꯦ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯅꯦꯠꯁꯦ ꯈꯤꯇꯪ ꯌꯥꯒꯨꯝ ꯇꯧꯔꯦ ꯉꯁꯤꯁꯦ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ? ꯋꯥꯎ, ꯂꯥꯏꯛ ꯑꯃ ꯂꯥꯛꯑꯦ, ꯀꯅꯥꯅꯣ? ꯊꯥꯒꯠꯆꯔꯤ꯫ ꯂꯥꯏꯛ ꯇꯧꯔꯗꯤ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ꯫ ꯑꯣ, ꯆꯤꯇ꯭ꯔꯥ ꯂꯥꯏꯛ, ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯀꯅꯥꯅꯣ ꯁꯤꯅ? ꯕꯦꯕꯤ ꯒꯣꯕꯤꯟꯗ꯫ ꯑꯣꯖꯥ ꯃꯪꯒꯣꯜ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ꯫ ꯈꯤꯇꯪꯅ ꯁꯞꯄꯣꯔꯠ ꯑꯩ ꯊꯦꯡꯀ꯭ꯌꯨ꯫ ꯕꯣꯏ ꯒꯣꯕꯤꯟꯗ ꯀꯗꯥꯏꯒꯤꯅꯣ? ꯑꯅꯧꯕꯗꯤ ꯃꯥꯜꯂꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯛꯎ꯫ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ LB ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥꯕꯨ? ꯕꯣꯏ, ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯤꯔꯛꯎ꯫ ꯀꯁꯥꯔ ꯒꯣꯕꯤꯟꯗꯗꯒꯤꯅꯤ꯫ ꯑꯣ, ꯖꯦ, ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯆꯤꯇ꯭ꯔꯥꯅ ꯁꯞꯄꯣꯔꯠ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ, ꯈꯨꯝꯕꯤꯔꯛꯎ꯫ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯦ, ꯊꯕꯛꯀ ꯆꯤꯟꯕꯅꯤꯅ꯫ ꯀꯅꯥꯁꯤꯅ? CSAG, KFC꯫ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ KFC ꯀꯅꯥꯅꯣ? ꯀꯗꯥꯏꯒꯤꯅꯣ? ꯁꯦ ꯕꯣꯜ ꯂꯩꯔꯍꯣ꯫ ꯆꯥꯛ ꯆꯥꯔꯕꯣ ꯕꯣꯏ? ꯆꯤꯇꯥꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯠ ꯁꯠ ꯂꯥꯎꯅ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯦ꯫ ꯅꯦꯠꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ꯫ ꯑꯩ ꯂꯥꯛꯇꯣꯏꯅꯦ ꯃꯣꯏ ꯍꯨꯏꯁꯤꯅ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ꯫ ꯀꯁꯥꯔ ꯒꯣꯕꯤꯟꯗ ꯀꯩꯕ? ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯀꯅꯤ, ꯃꯥ ꯌꯦꯛꯇ꯭ꯔꯗꯤ ꯀꯣ꯫ ꯏꯟꯖꯥꯡ ꯆꯥꯒꯦ? ꯉꯥ ꯊꯣꯡꯕ꯫
Kono suna keba glitter keba disaira please मेरा नाम ये मेरा नाम है अरुषि। वाह अरुषि, थैंक यू मेरे चैनल में आने के लिए, धन्यवाद। आप कहाँ से बोल रहे हो? सुनीता गोल सेड हाय। सुनीता गोल, सुनीता जी कहाँ से बोल रहे हो? मेरे चैनल में आने के लिए धन्यवाद। खाना वाना खा लिया क्या? अरुचि कहाँ से बोल रहे हो? मेरा मोबाइल को थोड़ा प्रॉब्लम है स्क्रीन डिस्प्ले का, इसलिए देखने में थोड़ा कब। सुरुचि बोला कि कोलकाता से। ओ सुरुचि थैंक यू। रात 10 बजे के बाद कोलकाता से मेरे चैनल में आकर सपोर्ट करने के लिए सुरुचि को धन्यवाद बोलना चाहता हूँ। थैंक यू। अगर आपको भी चैनल है तो मेरे चैनल में कमेंट कर दीजिए, सब कर दीजिए, मैं भी ज़रूर सपोर्ट करूँगी। ठीक है जी। लेना ब्लॉग कह कमेंट येंदबा मिट खल्लगा येंगे एलबी से बाय ओरे मयाम हाय मले है लाइक डन अबुंगो। येंगे बेंद कमेंट येंगे